Itam nungoi ekhoi lamlai AC gi manung da leiba somung block ekhoi near of keno da PHC somung adudagi PHC gi mamang da changaga leiba leirak ki mamang da changaga leiba itam nungoi bijali garden da andro KBK Imphal East na pibirakpa sunflower oil sungba yaba variety do somda both side yet oi da pambi lising taraga nipan adamaina tharaga leijare hujik sat kadagi pomlae hujikse mamangda ahanba phase gi oina khoi thagachagre yamna pingai matam haitare ado hujikti pomjalae sat kaira kadaba ngasi tara nimle di sat kaira ani yengbiu mayam mai pakna sunflower si numit laisi thaba yare manipurda aduna akhoi iramdam manipur sida leibiraba satra naharon ahalaman khudingmakna numit laisi manipurda tharaga thau sungaga khoi chaba yare yamna health kidi yamna phaba adumlaba refined oil sungba yaraba akhoi healthy oiba yamna adumlo makhan gi thau variety duni masi akhoi andro KBK Imphal Eastna akhoi pibirakpadagi masigi thabaksi mai pakpa ngamjabani masi thau sungnabagidmakta manipurda machine yawraga leirare akhoi KBK da su leire madusu akhoi sungnabagidmakta akhoi kan tawraga sem saraga leire masi saklakpa akhoi matang timing duni hujik ngaijarise yengbiu sida pomna leire kuiroi yam mathu matamda salani mangani tarani sidasi yam lep hena wangbusu yawre mamangda ahanba phase thaba hobagi adaida su thagatchakre aduna manipurdadi mathang chahidadi henna marang kaina puthokpinaba lomi isinenau singnasu wakhan tawbiro gihugi adagi su manakta su mayama thari gihugi mai pae manipurda chanaba oire adagi sunflower mai pae adagi soyabin gi refined thau mayama su sungnari aduna nattana olive oil haina singong singya da leiba westland mayamsi punna thananaba adagi sem hujik manipurda phajana pale leikai asida su thanaba mayam ama marang kaina pale aduna mayam lakpiu bijali garden da su koibiro numilaisi mai pa en hairibasi marang kaina puthokpa yarni haibasi chumbra lanbra haibado mayamna su yengbiu aduga manipurda leibireba lomi ichininausing adagi garden tobiba amadi khudingmaksingna makhal mathelgi crop variety asi manipurda thabase yare manipurgi lamse laigi leipakni haibadu chumme sanagi marum kopi uchek hairambado hojik chumnanaba madu koknanaba khudingmakki thaudang lei haibase mayam punamak khangminasi manipurda thaba yadaba crop variety amata leitre adumatik kiwi tharasu yare mori gi boroi tharasu yare aduna sida hat macha macha mayam leiri satra mayam amasu adum yengba mayam ama lakpirame ado hojitei sida su picnic ki spot mafam amasu yauri mayam lakpiu mayam sidagi puning loksing oibiraga isa isagi leibiriba mafamsingdasu kitchen garden na chingba tongan tongan mafam semba adum yare sidasu irin turen leire sida irin turen si sidai leire masidasu case culture taunanaba yamna kanna khanajari sareng yokpa yai si picnic ki jagani sigi jagasina aduna mayam lakpiu koibiro mayam sidaida hujik lei satkadabasi ngasi mangani tarani bumunungdadi soidana salagani mayam su lakpiu sida hat macha macha kalengi sidaida pothabam su mayam ama leire sidaida aduna mayam koibiro sidaida sem pambi hori tu sem si mathang chahidadi soidana palagani sidaida mapandi sare kumsi pandawre sumaina thaba yabasi more boroi leire boroi su mathang chahidadi soidana palani si crafting dagi thaba oigadoini sem pambi marang kaina hore mayam lakpiu loina yumdasu pambi khara khara adum thaba yai mayamna adamaina tharaga chinjak mipan tangdaba uhei adagi tongan tongan ba variety thau sungba yaba sagi ngagi tongan tongan ba yumda yoktana khotana chinjak mipan tangdana ba
ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛ ꯍꯣꯠꯅꯃꯤꯟꯅꯔꯁꯦ꯫ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯀꯦꯃꯤꯀꯦꯜ ꯌꯥꯎꯕ ꯁ꯭ꯂꯣ ꯄꯣꯏꯖꯟ ꯌꯥꯎꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯆꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯩꯁꯥꯁꯨ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤꯕ ꯑꯩꯈꯣꯏꯁꯨ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯣꯛꯍꯧꯕ ꯑꯗꯨ ꯄꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡ, ꯇ꯭ꯔꯤꯄꯜ ꯀ꯭ꯔꯣꯞꯄꯤꯡ, ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯐꯥꯔꯃꯤꯡ, ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ, ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡ, ꯑꯗꯒꯤ ꯕꯣꯀꯥꯁꯤ ꯖꯄꯥꯅꯤꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯧꯎ ꯄꯊꯥꯞ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯟꯃꯤꯟꯅꯗ ꯌꯥꯗꯕ ꯑꯩꯈꯣꯏ ꯃꯇꯥꯡꯗꯨ ꯌꯧꯔꯛꯑꯦ꯫ ꯑꯗꯨꯅ ꯑꯩꯈꯣই ꯄꯨꯟꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯣꯠ ꯂꯩꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯇꯥꯟꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯣꯠ ꯂꯩꯔꯒ ꯆꯥꯕꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯂꯁꯦ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯥꯔꯒ ꯆꯥꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯁꯦ꯫ ꯁꯥ ꯁꯟ ꯑꯩꯈꯣꯏ ꯃꯦꯅꯦꯖ ꯇꯧꯔꯁꯦ꯫ ꯁꯥ ꯁꯟꯁꯨ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯩꯐꯝ ꯆꯥꯐꯝ ꯐꯖꯅ ꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯒꯤꯁꯨ ꯄꯤꯕꯤꯕ, ꯁꯥ ꯁꯟꯒꯤꯁꯨ ꯐꯖꯅ ꯑꯗꯨ ꯁꯥ ꯁꯟ ꯊꯥꯗꯣꯛꯇꯕꯤꯗ ꯃꯈꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯅ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯁꯦꯝꯕꯗꯧꯅ ꯁꯦꯝꯃꯒ ꯐꯦꯟꯁꯤꯡ ꯇꯧꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯍꯥꯡꯉꯤꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯁꯦ ꯃꯇꯝ ꯁꯤꯖꯟ ꯅꯥꯏꯗꯅ ꯀ꯭ꯔꯣꯞꯁꯦ ꯇ꯭ꯔꯤꯄꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯦ꯫ ꯑꯉꯝ ꯑꯉꯝꯕ ꯗꯥꯌꯤꯠꯇ ꯂꯧꯃꯤꯟꯅꯔꯒ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯦ꯫ ꯃꯌꯥꯝ ꯀꯣꯏꯕꯤꯔꯛꯑꯣ꯫ ꯁꯟꯐ꯭ꯂꯥꯋꯔꯁꯦ ꯉꯁꯤ 10ꯅꯤꯃꯨꯛꯀꯤ ꯃꯅꯨꯡꯗꯗꯤ ꯁꯣꯏꯗꯅ ꯁꯥꯠꯄ ꯌꯥꯎꯔꯒꯅꯤ꯫ ꯑꯗꯨꯅ KVK ꯑꯟꯗ꯭ꯔꯣ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯥꯏꯠꯇꯒꯤ ꯄꯤꯕꯤꯔꯛꯄꯅꯦ꯫ ꯃꯍꯥꯛꯅ ꯄꯤꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯂꯧꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯃꯁꯤ ꯄꯥꯛꯇꯛꯅ ꯊꯥꯕ ꯌꯥꯔꯦ ꯍꯥꯏꯕꯗꯣ ꯀꯨꯝꯁꯤ ꯆꯍꯤꯗꯒꯤ ꯊꯥꯔꯤꯕ ꯑꯁꯤꯗꯒꯤ ꯃꯊꯪ ꯆꯍꯤꯗꯅ ꯍꯦꯟꯅ ꯊꯥꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯔꯒ ꯅꯨꯃꯤꯠꯂꯩ ꯊꯥꯎꯒꯤ ꯁꯟꯐ꯭ꯂꯥꯋꯔ ꯊꯥꯎꯒꯤꯗꯤ ꯍꯛꯆꯥꯡꯗꯁꯨ ꯌꯥꯝꯅ ꯍꯦꯜꯗꯤꯁꯨ ꯑꯣꯏꯕ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯊꯪ 2026ꯇꯩꯗꯤ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯩꯗꯅꯕ ꯃꯗꯨꯒꯤ ꯗꯥꯌꯤꯠꯇ ꯈꯨꯗꯤꯡꯃꯛꯇꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯧꯃꯤꯟꯅꯔꯒ ꯆꯤꯟꯖꯥꯛ ꯃꯤꯄꯥꯟ ꯇꯥꯡꯗꯕꯗ ꯑꯩꯈꯣꯏ ꯑꯉꯝ ꯑꯉꯝꯕ ꯑꯩꯈꯣꯏ ꯋꯦꯗꯔ ꯀ꯭ꯂꯥꯏꯃꯦꯠꯁꯤꯗ ꯆꯥꯟꯅꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨ ꯊꯥꯔꯒ ꯄꯩꯁꯥꯁꯦ ꯀꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ SIS ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯋꯥꯐꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫